Ngasi ba tungan tungan ba Manipuri sifong singdigi maroibi ipaw sing miyam na thamjagi ahan bada huyelan paw si da fong kiba special content ng tang miyam na thamjaramge mga subulamay digi Manipur Khunai gi Khuwaidagi Chaoba industry di corruption ni aikhoi pumbana sa mana na corruption muthalasi Karnel hai Sarat retired SEP 79 Naushera 1979 gi India Pakistan border da namkiba photo captain Haurongbam Sarat Manipur gi mipum punamakta corruption gi sing seli mai ising nungsita gi corruption yauribani lamdamasi gi corruption mutat pa haibi sidi Khunai sisu loisin ba kasa managani nongmo gi corruption gi sang si hengalak libani sindana corruption mutat pagi wa ngangane duga manungdana thamoina corruption hengat pagi thabak mathang tumina pangthukliba Khunai oiduna lakli corruption haibi si Manipur miyam gi di oxygen ni Mapuan gi mi singna ngaklibani Khunai sigi corruption gi sanabisi kumza English singa magasamapan humdraga mga gi jun thada lower income group ta leiba imungna phangada wa lupa lisinga magasamapan adu IAS officer amagi masada phanki corruption gi makon oriba education department na IAS officer adugi masadu karamba background lower income group ta salli haiduna pikhibino Khuwaidagi nungaiba punsi di isam sam na hikmasini punsi si sana kanglon sum na hingadabani mi khudimaki hingbagi hak sa mane kumza English nga magasamapan humfuga mapan Manipur posting taramba army officer amana Dehradun da Manipur gi corruption gi maramda wari mathang lirakhi masana thengnarakhi ba corruption gi thaudok singnina ai hakna khumgadabu pakum amata lakhide aikhoi gi society si corrupt oibana mapan gi mi singna aikhoi bu Makhoigi thamoida hanthaba yengi amasum hanthana thami kanana su bebar tawroi karap oiba midi karap oiba mi haibisidi matik magun watpa mi yoini masagi merit sapsana leirabadi kanada su wonomigi mathok tati corruption gi sanabi asi mutriba phawbadi Manipur mamduna laikigani corruption gi level asi aikhogi Khunai sida malem gi manungda Khuwaidagi wangba lebak sing marakta makok oirambasi yai corruption yaudaba thabak thorom amata laiti Taibang miyoibana ikaiba khangdrabadi maak tu mi natrabani sahi lising ani hena karap oiduna laklaba society asi lairik kaya iduna fonglagasu loiroidaba huarini corruption dagi thaidok laga aihakna punsida thengnarakhiba amasum khalakpa wafam kharadang izage angang pisak oiringai dagi ahak itomta hayeng sarga kari oigeni haibis khalakhi punsi si yamna serious oina lawrakhi imanaba akhanana tinnarakhi yamde aikhoi yumgi sumang da lila tawbudu fawba ahak yengkide ithak irangi thabak thoramsing ahak sugoi hainade wajaw ngangba masana masabu kanano khangjadaba midagi yamna lapna ahak lerakhi amasum lairi punchi haibisidi khongkap ama hek soikhibada aikhoida awaba nungaitaba kaya tholakani haibisi angang oidingai diki khalakhi kumjai English nga magasamapan humfugi matamda Hindi tamasi numidang wairamda tamlakhi candle thalaga khi classroom da electric power gi connect over mahiloi sangsing leramde wangkhai boys juniors high school eha class 1 2 na ayuk tamlakhi aduga pung tara dagi hoba class na class 3 4 5 amasum 6 pawba tamjarakhi school si eha ki di punsi gi ahanba laisangni aduga hauji eha na nungti gi uri school si gi Fibam si ubda thamoi sok nuaiti matamdugi class 6 ki merit scholarship parikya wangkhai boys junior high school gi mahairoina makok mathang oirakhi school ni Manipur gi Khuwaidagi aphabi school amoiramki school asina Manipur gi masak maming naiba doctor sing engineer sing IAS MCS officer kyas puthokre school asi han gi fibam da amuk lehenba ngamlabadi kaya da nuai kadaba Manipur da Wardadagi linkhatkiba Hindi school singi parikya ehak all Manipur gi mahairoi singi manungda pass tare haina takpa oza amana yumda takpa lakhi pauksi da natragan atopa means amana result adu miyamna anganabagi pambai leramde oza gurumayum mani sharmana agi yumda laklaga asumna habiramki ibungo nahakna first tare duna hayeng prize lawbu lao aiga satminana ba kanasu leitabana ehak prize lawbu sakhide Hauziki matamgi angang singa aikhoigi matamgi angang singa hainingai leitana khenare agi punsida angang oiringai digi hauna ngasi phawbada kana amatana tumba hagot hanbagi tanja phangdari ayupung mari dagi hawali numit kayani tumdana sadana subonomigi hainabis angang oiringai digi leijarakhi thabakana suraga hingmasi pun agi punsi model ni hansu phongdorakli
Maka satharakpoina sanalaiba pauksi da phongba to papaw mara khungang gi mapaw Saisang village da di kilometer kun lap mafam da anaba layeng na bawa gi sagai da punari Moirang them khagem ba maite Istere sigi singi manung hanjin mafam sing da lambi thongi phibam ka hena phataba gi awa ba ngasi su mayongnari Thaudok sing asigi manung sana ngarang Chusampur district ki Henglep assembly constituency ki manung sana laiba Saisang village da gi anaba miyo ma layeng na bagi dama khunja sing kilometer kun hena wagi sagai saduna pukre lambi ki phibam ka hena phatabadagi wagi sagai saduna khunja sing kilometer kun hena layeng na bagi dama pukhi ba anaba do Saisang khulda sar saba yauduna laiba sinmi amani mak arum lehau kan horakpadagi mafam adura layeng magi madi hidak langthaki khudong sadaba mayuknabana maramoiraga Santing village da laiba primary health center da pukhibani thokriba thaudo adugi matangna pauksi sigi paumina Saisang village ki khunja ngangam sai kuntraga mapan ga hakthengna unaraga wari sanabada hai Saisang khulasi Chusampur dagi kilometer samaga kun khara hena lapi khulasi mizo frup ki punnamiyoi sahunga yankai khundabani anaba leheng nabagi dama khunja singna wagi sagai sarga puduna saliba Santing village asigadi kilometer kulom lapi anaba miyoi si khulasi gi nauna sariba sars ki mathak tin kupagi thabak sunaba lebani mak Chusampur gi mafam amadagini haukiba nomani asida senmi asi arum lehau kana tawrakhi khul gi oiba hidak langthak sing tharaga pharakadra khanaraga lairubani khul asidagi hidak langthak matik sana su phangdi edubu anaba si phagatpagi mami udabadagi khunja singna sagai saduna Santing village ki primary health center tamna pukhibani health center asisu doctor nurse ningthina mathau tawdabana mafam adu yorogi hidak khara tharaga Chusampur district hospital tamna amuk gari da pukhibani Kholasi maruiba lambi asi handak nong ka hena takibasina maramoiraga gari phawbo satpa yadana lerakpa kuiri Santing village tadi Chusampur Herzol lambi mapal da taba khuloibana lambi thongi khudong sadaba laiti Santing dagi Saisang phawbagi kilometer kun hena sangba lambi se hanagi khong lambi oina lambi satpa yadana leirami haina spawsna makatana su phungdorakli memna tentak na thamjaramge loisilakpoina Sangai express da phongma mapalamgi paw kharaga memna hapsaramge DTC ki driver kaptuna halamle South East Delhi gi Govindapuri da sahi nifuga mangarum suraba miyoema maki imung manungi miyoy singi mamangda mazakhangdaba singna nongmaina kaptuna halamle haina police na ngasi phongdokre police officer amana phongdokpagi matungina laikhidraba miyoydagi maming Sanjeev Kumar kawi Delhi Transport Corporation DTC da bus driver oina thabak tawbani official duna haiki Kumar ngarang numidang pung nipalom tabada maki loina bi masum sahi nipan khakta ngariba masanu paga loina na kaithel halakpada bai tongduna lakpa masakhangdaba miyani na nongmaina kaplamani thaudok tu da mahak aruba phibam da sokpadagi khudakta Majidia hospital pukhatki adubu sina purakle haina doctor sina lakhokhi haina official duna phongdorakli deputy commissioner of police Isa Pande na haki miarasi satharamagi sapsaba maram hausumaki oina khangmangamdri amadi police na haujik thikatpagi thabak sathari haidi loisilakpoina to papawmana brajata abada ahum sire ahum sokle Madhya Pradesh ki Sherpur district ta thokiba brajata abagi thaudo amada tribal ahum sikre amasum atopa ahumna sokle haina police official amana phongdokre Sherpur gi additional superintendent of police Satendra Singha Tomar na phongdokpagi matungina thaudo du ngarang numijungba matungda district sigi Asnoi forest area da thokibani mangna ki makoi taru ngarang forest area tu leiba turel amagi manakta picnic sakhibani amani turel du da nga pharinge braja tarakibani haina paus na phongdorani du myam punna na update ngaminasi and thank you